Image Paodam tabiri bu khwai punama pu han mamakta da Reena Naorem na taram nok chabagaloina na khurumjari ngasi gi maroi bu pauda amata oibagi amadi apunbagi wakhalon tana state asi chaukhatpa maratapa state ama oigani haina chief minister and Reena haikre brown sugar sungfam laboratory ama thugai kre aduga polam sing phagat kre loinana union budget ki matang da prime minister Narendra Modi na miyam dagi suggestion kokre Mapung iba paung pizari. Aikhoigi haukhibagi aran asoi sing kauthok minarasi amasong yasinaba purakna duna nation amasong state asigi apunbagi saktam lengdana thamna bai khoi punna thodang lominarasi haina chief minister and Reena haikre waphamasi chief minister nangasi Imphal West ke langthabalda leiba Maharaj Gambir Singh gi samadhi da pangthokhiba chamaga marifu taruk suba Maharaj Gambir Singh gi leikhidabagi thoramda haikibane Chief Minister na makha taraduna haikibada state asida leminari basingi marakta amata oibagi amadi apunbagi wakhalon sagalam badada state asida chaukhotpa amadi maratapa state ama oigani Maharaj Gambir Singha Narasingha Hirachandra amasung lamdam asigi atai thongna pabasingi mathongna amadi kathokpabu singtharaduna Chief Minister nangasi ekhoigi oiriba leiriba si masagi oijaba thidana kathoknaba ekhoigi ipaipu sing dugi mapalnani haiki Maribang ningbagi amasung majati nungsibagi wakhalon haibasi pokpadagi yauraklabani hairaduna aikhoigi iramdam asigi apunbagi saktam ngaknanabagi damakta aikoi ipaipu singna tawramba achouba kathokpa sing adu school gi syllabus ta yahongadabani haiki Manipur University Students Union Musuna University campus tagi Assam Rifles Post Hongdok Kinabagi demand adu yamna achumbani hairaduna central government da wafamasi khangalagani haina su chief minister na phongdoki thorom mapugi warol piraduna art and culture gi minister L Jayanta Kumar na haikibada hojiki sarkar asigi makhada state asida ahongba awonba kaya miyamna uba phangle hairaduna aikhoigi mamal naidraba narama song chanabi ngangna thamba haibasi aikoi khudingi daitani haiki ngasigi thorom adu da chief minister na luchingduna Maharaj Gambir Singha duga Maidingu Narsinga amasung Sana Hirachandra gi Murtida leisu katuna ikai khumnaba utke Manipur Rifles ki contingent amanasu gun salute piduna ikai khumnaba utke Masigi thoramadu da CAF NPD Minister Karam Shyam Chairman Tourism Corporation of Manipur Limited Dr. Ranjan Sapam Chairman Manipur Pollution Control Board L Radhakishore amadi MLA Yai School Kendra TH Setyabarta aduga DGP amasung official singsu saruk yaki United People's Front UPF Manipur na sinduna ining thau chinglen nongdren komba lekhidabadagi chamaga marifu taruk suba thoram National Reconsolidation Date Englishingani kun ngasi konung mamangda leiba lamyan basanglen da pangchokre thoram asida UPF ki President W second na haike UPF na hek sapong lakpadagi ngasi fawbada ningthau chinglen nongdren komba lekhidaba January gitang mapalbo National Reconciliation Day haina pangthokto na lakli masigi nungyoiba maramdi madungai Manipur gi ningthau machil manau singi marakta amaga mot manarakta badagi kumja lising amaga chanipal taraga mapaldagi kumja lising amaga chanipal kuntaruk fawbada awana Manipur bu khudum chanduna chahi tare kuntaki Matamaduda Maharaj Gambir Singhana apunba Manipur ama sagatnabagi wakhalonda chingtam anigi leiminariba furup sing machoi taduna leiruraba Manipur asi matamadudagi hauna apunba Manipur ama sagatuna mapangal kanba mot manaba Manipur ama oinanaba honabada laukhiba thodang adugi pandamda ngasigi thoramasi pangthokpani mahana makhata na haiki ngasidi lamdam asida Kundaminari ba ikhoi masel magi haiba wakal adu thadokna duna amaga nungsi chanana lemina duna matam maduge chahi taret kontakpagi thaudo adu thohallagumsi loinana matam madugi ningthau machemanau singi marakta leinakhiba mot manadaba sing adusu amuhanna lahallagumsi aduga ikhoi punna hingminna duna chakhatminana na ba honnarasi hojik mapalgi mitop singi oiba mongba changlaktuna lamdam asi amuhanna chahi taret kontakpa haiba du
tholakadra haibagi wakhalonda ikoi punsilasi apunbagi saktina iramdamasi ngaklasi haiba wakhalonda ngasigi thoramasi pangthokpani Sahitere kuntapada thokibagi adugumlaba wafamsing ado ngasi ekoi Manipur asida ekoi lakhigedra haibagi akiba adu phaujerakanda United People Front UPM na ekoi unite oirasi ekoi apunba Manipur nationalism amada ekoi punna himinaba punna sakhonminaba haibadumla pandamaduda ekoi ngasi asigumlaba 9 January asi National Reconciliation Day haina ekoi na sinjarakanda adu ngamba Maharaj Gambhir Singha gi laikidraba jamaga maripuga tarur subasi ekoi na pangthokchabani Ningol Club Hairok na susinduna National Reconciliation Day Hairok Part 3 da leiba G4 Center da pangthokre ngasigi thoromaduda Dipanjit Ningthaujam Vice President kada Manipur na thoiba mitung KI Sophia Secretary General Ningol Club Hairok na thoromapu amadi Moirangthem Rosen Graduate Teacher Lamding Higher Secondary School na akhanaba mitung oina saruyaki thoromadugi athoiba mitungi warol piraduna Dipanjit Ningthaujam na haikibada Ining Thau Chinglen Nongren Khomba Elias Gambhir Singhi Tasin Khomjin bagi Kathokpagi Iramdamasigi Ngamkhai amadi apunbagi saktam sagatnaba honaramba lauramba thodang ngasigi mirolda yamna mathau tai aduga issue kaya na thalaba lamdam masida sigumlaba ining thau amagi tasin khomjin bagi kathokpagi ngambagi thauna yamna tangai fadre luchingba amagi wakhalonda ekhoigi mirol sina thabakta onthok minana ba tai aduga ining thauga mari leinaramba langthabal konung kasargi aupali lengoi dabi pat na chingbada semgat patai aduga machoi taba sakti Munaba Fam Munaba aduga Iraiba ki Mayokna Fam Thokpa Thodang Tungoinaba Thadokpiu haiki Mairoi Singna koi metric parkha ju koi kusilakya yang kana ju koi pun chang thawai yauna koi na baju mamata mamani sigi tanja sida koi study da su koi thawai chang yauna koi changbaga loina Leba ki punba Manipur ke punba koi ima leba ki de makai koi mathau tarakba thagak thorumjing de koi mahiroi amoi ne koi geba gangsing ado koi nominus ya wafam si thamjage aduga Narcotic and Affairs of Border Napna Kangpokpi District Cycle gi Faijang Khulda Thibu Humbagi Thabak Chathakibada Brown Sugar Sungpam Laboratory ama Thugaibaga loinana Sungbada Sizinaba Polam Singh Phagalaba Polam Singh asi Nungthil Nap ki office ta Paumi Singh da uladuna Nap ki SPW Basuna Fongdorakpada Ngarang Numidang Pung Mapal Makhairom Tabada Akangnaba Pau Mafangbadagi Nap ki Additional SP Saklemba Rajkumar na Luching Bakangbu amana Faijang Khulgi Chingthakta meter chamari rom Kakhalaga Brown Sugar Sungphamni Chingnaba Laboratory ama Thengnaki Mafamadudagi Brown Sugar Sungkhibagi Mati kg Samarigam Humfumathoi Dasmik Nepal Ohum amadi Opium Sungbagi Chingnaba Solution Liquid Leader Chamaga Kuntraga Taru Opium Sungbada Sizinaba Sunu kg Chama aduga Ammonium Chloride liter ama Chanba Likli Taraga Taret aduga Iron Passing machine ani aduga gas frame yauna gas cylinder ama aduga rubber hand glove mari amadi wet onanaba wetting scale ama phagatki aduga mioi singdi amambagi khudong chaba lauraga nathokre hairi SP na makha taraduna Manipur police amadi napna tongan ba district singi mafam taraga marida ekar chamapal kuntraga mangada popi tharamba sing yanthatuna manghan khre aduga masida ekar taramanga rom Tharamba Ganja su ma yanthat khre aduga popi amadi ganja tharamba mafam singdi Kangpokpi Tengnopal Churchanpur Senapati Ukhrulna chingma mafam singdani haiki Recently around 400 meters sting the Katalaga CE location there my thing adu mafam dudagi koina brown sugar machi brown sugar ne chingna suspected brown sugar hai tare process opium di remnant has around 461 kg recovered tawi aduga loina na 136 liters of suspected liquid opium morphinated solution higher to it. 136 kg. 100 kg of lime sugar. Ammonium chloride na chingba iron pressing met pochai myam je koina recover tawi adusi matang na koina case ama ene station register
ngasi moreda leiba electricity IB da Technopal district BJP mandal na sinduna chahi asiki April tha da pangthok kadoriba autonomous district council gi election amadi English ngani kungani thoi da pangthok kadaba state general election da BJP na solid mai pak pangamna ba mapangal kangkhanana ba mifam ma pangthokre mifam ado BJP Manipur Pradesh ki organization general secretary P Premananda BJP Manipur Pradesh ki Vice President Haises Benjamin Mate aduga BJP State General Secretary M Prafulo BJP State Minority Morcha gi General Secretary A Salam Khan amadi ADC member ga loinana Technopal District BJP Mandal gi thopu ba kayana mayai tangbal loduna pangthokki thorom aduda BJP Manipur Pradesh ki Organization Secretary P Premanandana phongdorakhibada election da mai pak ke hairabadi isagi budhana mai pakhan badarkar oi aduga handak pangthokadoriba autonomous district council gi election khaktana tana English ngani kungani thoigi state general election asida BJP na solid oina kahan badarkar oi BJP na solid oina karagadi Manipur iram damasi yamna thuna chawkhatpa ngamgani haina phongdoki loinana Technopal district BJP mandal gi thomi singna magi but sing mapangal kangkhar hanana ba hona biyo haina phongdoki thoromadu da more gi tongan ba CSO sing amadi BJP party gi thomi ke ana saruyaki Norris ki manungda hanba oina Siza hospital da Myanmar mandale gi patient amagi kidney mai pangna transplant tawkhre ngasi Siza hospital da pangthokpa pawgi mifam amada Siza Hospitals and Research Institute Private Limited ki chairman cum managing director Dr. Palin KH na hai Siza Hospital and Research Institute SHRI asi Manipur bu medical tourism destination ama sembada mangjil tharibane duga SHRI na Haksel Gilamda India amasung Myanmar ani gi marakta connection ama leinanaba English ani taraga homdoi dagi Siza mission Myanmar haudoki aduga hojik fawbada health camp ohumlak Moniwa General Hospital Myanmar na pangthoktuna cleft lip and palate chahunga nifu manga aduga cataract blindness amade keyhole surgery kaya Siza hospital gi doctor team na lemna pangthokre SHRI na Association of Minimal Access Surgeons of India AMASI ga khusannaraga surgeon anida tha ani gi free training Myanmar dagi nurse tarukta laparoscopic surgery aduga operation theater technology amadi critical care gi matangda Siza overseas training program gi makada training piri haiki Dr. Palin KH na makata kibada Myanmar gi mandale dagi yinjin myo chahi ni fugani thoi hariba nupi asi haukiba chahi English ngani taraga mapal gi December gi tang tarukta kidney patient ama waina Siza da admit tarokhiba duga mathang numit tang tareta Dr. Somerendro P consultant urologist and renal transplant surgeon amadi Dr. Gulibar P consultant nephrologist na luchingba team amana kidney transplant tawkhibani duga mahakki hakchangi fibam stable loibadagi December gi tang 13 da Siza hospital dagi discharge tawki hainasu Dr. Palina phongdorakli to open heart surgery. These are the advanced procedure we have done. So our dream of expanding our services to the neighboring country has been successful, and this is happening for the first time in Manipur because of the locational advantage we have been investing. We have huge potential, and we will definitely grow more, and we expect that the ripples will go beyond Myanmar, the country of Southeast Asian nations. Joint SSA and Ramsa Teachers Association Manipur gi Vice President Nongmaitem Prakash Chandra na haikre Ramsa amasung SSA gi oja sing gi tha manga taruki pithoktana lairiba tolop sing pibinana ba amadi regular employee oina thambina na promotion Thambina Narba Chief Minister N. Birenda Kayarak Hajabale Krabasu ngasi fawbada positive response amata laktabadagi maram oiraga tha sigi tarahumdoidagi democratic oiba khongjang sing changsilagani wafam singa sinungthil press club ta pawmisinga unabada mahana phongdokhibani mahana makha taraduna mamang chahi December gi taraga tareta pangthokhiba pawgi mifam amada oja sing ye pithoktana lairiba tolop sing pithoktuna tolop sing Christmas mamangda problem sing solve tawina na ba haikrabasu response phangdaduna khang mangambagi pangkai wangmada leibadagi khongjang changsinana na ba wareba silokhibani khongjang changsilengaida oja sing na makoi gi posting mafamda chataba duga bosema mati kosemna lauriba parikya singda evaluation che yengba duga invigilator amata lauroi duga masi government na tawhanjabani duga mahiroi khunai amade
ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯣꯡꯖꯪ ꯑꯁꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯀꯨꯞꯅ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯥꯛꯂꯤꯕ ꯇꯥꯡ 17 ꯖꯅꯋꯥꯔꯤꯒꯤ 2020ꯒꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯕ ꯍꯧꯔꯒꯅꯤ꯫ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯑꯣꯖꯥꯁꯤꯡ SSA ꯑꯃꯗꯤ RMSCꯒꯤ ꯑꯣꯖꯥꯁꯤꯡꯅ ꯃꯥꯒꯤ ꯄꯣꯁꯇꯤꯡ ꯃꯐꯝꯗ ꯗ꯭ꯌꯨꯇꯤ ꯆꯠꯇꯕ ꯃꯔꯝꯗꯤ ꯃꯁꯤꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯀꯟꯗꯤꯁꯅꯦꯜꯂꯤ ꯆꯠꯍꯟꯗꯕꯅꯦꯅ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯐꯥꯎꯕ ꯂꯩꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯣꯖꯥꯁꯤꯡꯁꯤ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯑꯃ ꯆꯠꯈꯤꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯑꯦꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯑꯃꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯊꯣꯛꯂꯕ ꯌꯥꯔꯤꯕ ꯌꯨꯅꯤꯌꯟ ꯕꯖꯦꯠꯀꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗꯒꯤ ꯁꯖꯦꯁꯟ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔꯅ ꯀꯧꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯀ꯭ꯔꯣꯔ 130ꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯕꯨ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕ ꯉꯝꯅꯅꯕ ꯏꯊꯤꯜ ꯄꯤꯒꯗꯧꯔꯤꯕ ꯌꯨꯅꯤꯌꯟ ꯕꯖꯦꯠ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯁꯖꯦꯁꯟ ꯀꯌꯥ ꯄꯤꯔꯛꯅꯅꯕ PM ꯃꯣꯗꯤꯅ ꯃꯤꯌꯥꯝꯗ ꯏꯟꯚꯥꯏꯠ ꯇꯧꯈꯤ꯫ ꯋꯥꯐꯝ ꯑꯁꯤ PM ꯃꯣꯗꯤꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇ ꯊꯥꯗꯣꯔꯛꯈꯤꯕꯅꯤ ꯑꯗꯨꯒ mygov.platform@finmindiana ꯃꯤꯌꯥꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨꯁꯤꯡꯗ ꯃꯤꯌꯥꯝꯗꯒꯤ ꯁꯖꯦꯁꯟ ꯀꯧꯔꯤ ꯍꯥꯏꯈꯤ꯫ ꯂꯧꯃꯤꯁꯤꯡꯒꯤ ꯃꯍꯩ ꯃꯁꯤꯡꯒꯤ ꯑꯃꯗꯤ ꯑꯇꯩ ꯃꯍꯥꯛꯀꯤ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯅꯅꯕꯁꯨ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯕꯦꯇꯜꯒꯤ ꯕꯦꯁ ꯀꯦꯝꯞ ꯑꯣꯏꯔꯤꯕ ꯁꯤꯌꯥꯆꯤꯟꯗ ꯑꯥꯔꯃꯤ ꯆꯤꯐ ꯖꯦꯅꯔꯦꯜ ꯃꯅꯣꯖ ꯃꯨꯀꯨꯟꯗ ꯅꯔꯋꯥꯅꯦꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ 29 ꯁꯨꯕ ꯑꯥꯔꯃꯤ ꯆꯤꯐ ꯑꯣꯏꯔꯛꯄꯗꯒꯤ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯈꯣꯡꯆꯠꯅꯤ ꯑꯗꯨꯒ ꯁꯤꯌꯥꯆꯤꯟ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜꯗ ꯂꯩ ꯀꯠꯇꯨꯅ ꯖꯦꯅꯔꯦꯜ ꯃꯨꯀꯨꯟꯗꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯊꯧꯅꯥ ꯐꯔꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯈꯤ꯫ आर्मी चीफ जनरल मुकुंदना लोकल आर्मी ऑफिसर्स लोइनना वारी सानखी डिग्री सेल्सियस -50 यौना इंगलबा सियाचिनदा हिंगननबा लैबा हाइबसी मग लानफम अमनी दुगा यामना खुदोंथिनिंगाय ओइबा ngamkhaida thongna pharaba ikhoigi lanmina lanthengnari haiki United Opposition na Citizenship Amendment Act CAA amasung National Register of Citizens NRC bayokta tawriba campaign da Trinamool Congress yauroi haina West Bengal ki Chief Minister Mamata Banerjee haikre ningthokaba numita Congress President Sonia Gandhi da Delhi da kauriba meeting da su mahak yauroi haiki aduga mahakna left amasung Congress po dirty politics tawi haina Maral Sikhi amadi CAA amasung NRC ki mayokta mahaki party na naitom thengnagani haiki mahana makhata na haiki bada CAA amasung NRC ki mayokta mahana ihan hana yaningda bu phongdokki ngarang West Bengal da thokiba thodo aduna mahakpo opposition ki meeting da yahonda bani haiki ngarang left trade union singna kaukiba general strike ki manungda Malda gi Sujapur da Trinamool amasung left party ki workers sing ki marakta khuthongna ki aduga thodo adugi matangda social media da thadorokpa video da uniform set pa cop singna car windscreen sing thugaiba utli mahana lairiba makhaidi CAA West Bengal da sungchat chana haloi haiba wafam su thamki left na di Mamata Banerjee mare ani longi haiki sanabagi pauda All Jiribam Sports Association Azana Sindona Jiribam Higher Secondary Playground da January gitang ahumdagi sanaba haukiba hanba moirangthem Jodi Sandra Memorial Invitation Football Tournament 1920 ngasi SFA Singer Ben Kasar Samna RYC Rangwai Jangbu goal ahum ani da maithiba piki hayeng UB FC Markulin PFC Faitol sanargane Aroibada marwebe pau amuhanna pijari Amata oibagi amadi apunbagi wakhallontana state asi chaukhatpa maratapa state ama oigani haina Chief Minister N Biren haikre Brown Sugar Sungfam Laboratory ama thugaikre aduga polam sing fagatkre Loinana Union Budget ki matangda Prime Minister Narendra Modi na miyamdagi suggestion kaukre Masida maktari MS Paodam loisinjari miyam bomohanna khurumjari